Community radio na politics ki arum ayang thamdana miyam gi achumba khonjal miyam da yauhanna bahot na biyo haina khangabo kendra gi MLA Okram Surjakumar na fongdokre. State asida lairiba drug users singi rehabilitation center gi jatnagadaba niyom sing social welfare na ningtina yang sinbidre haina Drug Users Federation of Human Rights Justice na nungnang bo fongdorakli. Chhattisgarh ki Teram jungle da security personnel amadi Maoist ki marakta khutok na bada security personnel mga laikhidre kuntra rom na asokapan ng kre security personnel daragani panat hi bakangdri. Amasung laibag asida coronavirus ki positive oibagi chang leptana hengalakli haukiba pungkun mari da lising marputara humdo gi mathakta hengattuna haukiba thatarukta positive case khwaidagi yamna hengat panumit oide. Mayam bukhurumzari adom neng birbas impact news ni ay gauri hawam na hawju pungja si fawbugi maru oiba pausing mayam da pizari. Radio nongin 90.8 MHz FM radio ngasi hawnabi matung in na launch tawkre. Community radio asina politics ki arum ayang thamdana miyam gi achumba khonjal miyam da yauhanna bahot na biyo haina khangabo kendra gi MLA Okram Surjakumar na fongdokre. Jingmairong da laiba Hotel Classic Grande da pangthokhiba thauram aduga mari lainana MLA Surjakumar na radio nongina si community radio oiraga su status da laidiba miyam gi awaba khudongcha da ba lainga ki asoiba status gi art and culture yauna tongan tongan balam da laidiba talent sing asi uthok pangamba platform ama oihanna bahot na biyo digital as asi da radio asi matam ga chunadre haina Ragasu radio nongina matam ga chunaba miyam gi seba tawrakani haibagi chapchaba thazabalai state asigi oiba radio channel asi international platform da yauba yanaba mari lainaba singna hotnaba matam oire haiki ngasigi thauram adu da art and culture gi matam amada minister oiramba Dr. M Narayauna civil society gi mihut amadi lanai miyoi kayana saruk yaki atop culture gi atop ethnic groups singi masigumba platform sina yamna chouba mateng bigani political gi amagi differences karimta leitana chumna praja gi voice lauraga mayam gi praja gi awara pa mayam singsi akoi mekhatna bhona jagani haina mayam hana su thambirame masigi stand lobiraga amagi bias leitana tawiyu covid ki sahi ma leiba matam sida yam waki khoi singsigi talent se sahi masi khoi samna hairabada pungyai ba hairo isai sak ba hairo deva karma toroktra ba festival toroktra gadi mokhoi livelihood se loina mangak torimne do mokhoi gumbagi mayam singsigi su bai masida stage yamna chauna phangani haina thajajai Myanmar gi military junta na laibag adugi miyam da ot naiduna nongmai na kaptuna hat ki bagi thawong bu United Front Manipur na akan mamawong da yaning da ba fongdokre ngasi Manipur Press Club ta paumi singa unabada United Front Manipur gi chairman sapam samungong na fongdokkibada India yaw na Myanmar ga yumthang nari ba Southeast Asia gi laibag sin na tumina laisin ba si ngaktabangamde foreign policy na maram oiraga ahen ba mityang changba yada ba lairabasu hauzik oiri ba fibam asidi yumthang nabana mai laga jagoi saduna yenglaga laibaga pangkhak oire haiki amarom da hauzik fawbada UN na khut changdaba asi laibak thibani athuba matam da midyang changfam tho i haina fongdokhi Mioi ba oina puksa ge haidana mapo kaya zom top tara bawda sol bang na mi oina pokpang ngam de haina ba lei bani ainingai litena yang graba maman on ba da thok traba mioi ba gi punsibu magi phangbam thokpa pi da ba haibina tongan ba wafam amani misam praja mayam hat ka ne Myanmar da hali ba se masidai da yamna thamoi song United Front Manipur na lojai aduga bharat na kargi damakta nungai ti haiba wahi natana Myanmar gi Singa Karamba, Sempeti, Kari, Axel Logadini, Hibase, Nasi Bawdi, India government, Tumina Labase, Magi foreign policy, Kari, Labano, Hibidi, Barsa, Kana, and Kamirangani, Tawadi, Mubigi, Punsigi, Save Tong Nabona Vibase, Lava Magi Pandamentin, duty or Gadabni Hibasi, United Front Manipuna, Tamjari.
Imphal East District ki Mongjamda laiba Realized Rehabilitation Center gi mioi kharana Kaubru Leikhada koiba chatpa mioi ani ahumda natai chadaba mawongda drug yaubra haina check tawkhiba thawong bu akanba mawongda Drug Users Federation of Human Rights Justice na akanba mawongda yaningdaba phongdorakli Hodam Nairak Machinda laiba kongi office cha paumi singa unaba amada Federation asigi convener Salam Berlin na drug sizinarami haiduna lambida lakpa mioi singbu check tawba asi athuba matamda tokadabani lambida lakpa mioi singdagi drug fanglabadi imung manunggi ayaba yaudana center da pusinduna thamlaba matung imung manungdagi sel lauduna sel tanbagi chatnabi asi thadokpiyo Center sing asida chatnagadaba niyom singsu social welfare na ningthina yang sinbidre athuba matamda niyom kaina hangliba center sing asi midyeng changbiyo haiki moi drug yarum gadra na check tawbani na hai drug yarum gadra na check tawbasi moi kanana authority pi ge na khoi da question mai am thok pai tare moi retention center ama hangbani hangbusi da moi na lambi nam khang chatpa mi amu bu heta pharaga ma phimaron lokthu laga drug yaubra na check tawbasi si tang nungai taw hai tare khoi committee si gi wena asugum thodo se matung da tawidana ba khoi haija ba hai tare rehabilitation center lairiba rehabilitation center mayam da sigumba human rights violate tawbasi di khoi committee gi na di am nungai taw hai tare duna matung mano More Police amasung Commando gi apunba kangbu amana nupa ama lupa lak ni fuga humdoirong gi mamal oigadaba brown sugar gram chani taraga taruka kona na fare hairi Impact News na fangba pawda brown sugar adu Thawbal District ki manung chanba Lilong Haureibi Turel Ahanbi ubag thong makhadagi MD Sabir Ahmad chahi kungamathoi apokpa ibosani Sabir Singh arang nungthilgi matamda More Police checkpost chap mahakna thaurakkiba Maruti Alto car amada brown sugar sing adu sob case taraga manga da haptuna purakpadagi fabani thaudok aduga mari lainana More Police Station na case ama lokhattuna logi oiba khongthang paikhat pahure hairi Chhattisgarh gi Teram jungle da security personnel amadi Maoist singi marakta thoknabadagi Thaudok amada security personnel manga laikhidre hairi personnel kuntra rom na asoka panang kibaga loinana security personnel taraga nipan hauzik fawba thiba khangdana leiri hairi Chhattisgarh police na phongdorak kibagi matung inna ngarang Chhattisgarh gi Bijapur amadi Sukma district ani gi tainaba Bastar gi manung chana laiba Teram jungles da khudok na bagi thaudok adu thokibani hairi Kuthokna bagi thaudok adu da laikhidraba security personnel manga adu gi manungda personnel ani gi hakchang di fangle ahum amana hauziksu jungle adu da lairi hairi loinena Maoist oiramgani haina chingnaba mioi amagi asiba hakchang su fangbangam le haina Chhattisgarh gi Director General of Police DM Awasthina phongdorakli loinena hauzik thiba khangdana lairiba security personnel daragani pan asigi manungda Central Reserve Police Force Commando Battalion for Resolute Action gi personnel manga yauri loinena hauzik jungle manungda mi thibagi thabak hauzik akanba mawongda chathari pung kharagi matungda asiba masing hengalakpasu yari haina official gi matung in hairi Laibag asida coronavirus positive oibagi chang nongmagi hengatlakpada natana hokhiba pung kun marida anauba case lising marfutara humdogi mathakta hengatuna hokhiba tha tarukta positive case khwaidagi yamna lakpa numit oire Laibag asigi oina coronavirus ke apunba confirm case crore amaga lakun gamari lising marfumanga henkre laikidaba masing napun namioi lak amaga lising humfuga mari chatrukun humdoi sukre mioi crore amaga lak tara taruk lising kun gamapan henbana laying badagi fagalaktuna discharge tawkhibaga loinana recovery rate chada marfutara mari dasmik ama mari oidi active case na lag taruk lising marfutara mathoi chamnga marfutara tarete hengalakle Ministry of Health and Family Welfare Government of India gi matung in na haukiba pungkun mari asida anauba case lising marfutara humdoi ga chani nifumapan hengalakkibaga loinana mioi chamnga tara humdoi laikhidre haidi Nakalarom da haukiba pungkun mari asida laibaga sigi punna mioi lakun ga taret lising kuntra ni panchamapan humfutara ni thoida COVID vaccine kapkibaga loinana laibaga sigi oina ngasi fawbuda COVID vaccine kapkiba mi gi masing punna crore taret lag yangkhai mapan lising humfutara mapan chatruk yangkhai ma thoida chathakre Nakalarom da malim gi oina coronavirus ke punba confirm case crore tara humdoi lak tara ga humdoi lising marfutara ni thoi henkre mioi lakun ga nipan lising yangkhai mapan hen bana laikhidre
ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯀ꯭ꯔꯣꯔ 10,53,64 ꯍꯦꯟꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ USAꯅ ꯀꯣꯔꯣꯅꯥꯚꯥꯏꯔꯁꯀꯤ ꯑꯄꯨꯟꯕ ꯀꯦꯁ ꯀ꯭ꯔꯣꯔ 3,13,000 ꯍꯦꯟꯗꯨꯅ ꯚꯥꯏꯔꯁ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯍꯜꯂꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤ꯫ ꯕ꯭ꯔꯥꯖꯤꯜꯅ ꯑꯄꯨꯟꯕ ꯀꯦꯁ ꯀ꯭ꯔꯣꯔ 1,18,58,000 ꯍꯦꯟꯗꯨꯅ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯅ ꯑꯍꯨꯝꯁꯨꯕꯗ ꯂꯩꯔꯤ꯫ COVID-19 की केस हंदक खंगहेन हेनगलक्लिबा असिगी येंगलगा महाराष्ट्र की तोंगान मफम खरदा नाइट कर्फ्यू चथखरबा मतुंग ओडिशा गवर्नमेंट सु स्टेट असिगी तोंगान डिस्ट्रिक्ट तरादा हयेंग अप्रैल 5 दगी नाइट कर्फ्यू चथनबा लाउथोखरे। लाइना लाइचत असिदगी लमदम अदुगी मियामबु ngakthoktuna thamnabagi pandamda स्टेट असिगी सुंदरगढ़ जरसुगुदा संबलपुर बारगा बालंगीर नौपादा कलाहंदी नाबरंगपुर कोरापुट अमदी मलकांगिरी हाइरिबा डिस्ट्रिक्ट सिंग असिदा नुमिदांग पुंग 10 दगी अयुक पुंग 5 फाउबा कर्फ्यू थमनबगी वारेप असि ओडिशा गवर्नमेंट लौखिबनि हाइरि। कर्फ्यू मनुंगदा एसेंशियल एक्टिविटी नतना दुकान सिंग कमर्शियल एस्टाब्लिशमेंट ऑफिस इंस्टीट्यूशन याउना मियोय अमता चथोक चसिन तौबा यारोय हाइरि। लाइबाग असिगी ओइन हौजिक ओइरिबा कोविड-19 की फिबम अमदी चथरिबा कोविड वैक्सीनेशन की मतंगदा प्राइम मिनिस्टर नरेंद्र मोदी ना लुचिंगबा अवांगबा थाकी मिफम अमा पांगथोखरे। मिफम अदुदा कैबिनेट सेक्रेटरी प्रिंसिपल सेक्रेटरी टू द प्राइम मिनिस्टर हेल्थ सेक्रेटरी याउना मकोक थोंगबा ऑफिशियल क्याना सरुक याखी। हौकिबा पुंग 13 असिदा लाइबाग असिगी ओइना कोविड-19 की केस लिसिंग 43 की मथक्ता हेनगलक्तुना ममांग चही की सेप्टेम्बर थागी थयाइदगी येंगबदा केस ख्वाइदगी यामना लाकपा नुमित ओइखिबा अपुनबा केस क्रोर 1.24 की मथक्ता हेनगलक्खी। लोइनना लाइबाग असिगी स्टेट 9 महाराष्ट्र कर्नाटक छत्तीसगढ़ दिल्ली तमिलनाडु उत्तर प्रदेश पंजाब अमदी मध्य प्रदेश की ओइना हौकिबा पुंग 13 असिदा पॉजिटिव केस चादा 38.2 की मयादा लाखी हाइनसु रिपोर्ट तौरक्ली। हौजिक ओइरक्लिबा फिबम असि येंगलगा स्टेट पुमनमकना लौखतपा याबा थबक थौरम सिंगसु लौखतनबा सेंटरना स्टेट सिंगदा खंगहनख्रे। अवांग नोंगबोक लमदम की ओइना अरुणाचल प्रदेश दा कोरोना वायरस के एक्टिव केस 9 लैरी। स्टेट असि अपुनबा कन्फर्म केस लिसिंग 13,694 यौखिबगा लोइनना लैखिदबा मीगी मसिंग 53 ओइरी। असम की ओइना कन्फर्म केस 2,19,13,9 अमा सुख्रे लैखिदबा मीगी मसिंगना 1,108 ओइरी। एक्टिव केस ना 939 लैरी। मेघालय की ओइना कन्फर्म केस 13,303 ओइरी। एक्टिव केस 39 लैरी। लैखिदबा मीगी मसिंगना 150 सुख्रे। मिजोरम की ओइना कन्फर्म केस 3,338 सुख्रे। एक्टिव केस 90 ओइरी। स्टेट असिगी ओइना वायरस असिना मरम ओइरगा लैखिदबा मीगी मसिंग 13 ओइरी। नागालैंड की ओइना अपुनबा कोरोना वायरस की कन्फर्म केस 13,200 सुख्रे। वायरस असिना मरम ओइरगा लैखिदबा मीगी मसिंगना 13 ओइरी। एक्टिव केस ना 153 लैरी। सिक्किम की ओइना कोरोना वायरस के अपुनबा कन्फर्म केस 3,698 सुख्रे। एक्टिव केस 94 ओइखिबगा लोइनना स्टेट असिगी ओइना लैखिदबा मीगी मसिंग 155 ओइरी। त्रिपुरा की ओइना लैखिदबा मीगी मसिंग 395 ओइरी। एक्टिव केस 53 लैरी। लोइनना अपुनबा कन्फर्म केस ना 1,53,910 ओइरी। अप्रैल 3 पांगथोकदौरिबा असम अमदी वेस्ट बेंगल की अहुमसुब तांका की मिखल अमसुंग तमिलनाडु केरला अमदी पोंडिचेरी असेंबली इलेक्शन की बोट खोंबगी मतम ngasi नुमिदांग वाइरम लोइरगनी। मिखल की बोट खोंबगी मतम पुंग खरा खक्तमक ngaisilakpaga लोइना पॉलिटिकल पार्टी सिंगना मागी मिरेप सिंगना मिखल असिदा माई पाकना बहाइदुना लैजबी थादुना बोट खोमनरी। तमिलनाडु केरला अमदी पोंडिचेरी असेंबली की ओइनदी मिखल असि तांकक अमखक्तदा पांगथोकदौबनी। असम की ओइना अहुमसुबा अमदी अरोइबा तांकक की मिखल ओइगदौरिबनी। वेस्ट बेंगल की मिखल असि अहुमसुबा तांकक की ओइगदौरिबनी। स्टेट असि की ओइना मिखल असि तांकक 9 थोकना पांगथोकदौरिबनी। मिखल असिदा असम की ओइना असेंबली सीट 90, वेस्ट बेंगल की ओइना सीट 39, तमिलनाडु की ओइना असेंबली कंस्टिट्युएंसी 293, केरला की ओइना असेंबली कंस्टिट्युएंसी 190 अमदी पोंडिचेरी की ओइना असेंबली सीट 30 मिखल असि पांगथोकदौबनी। पनबे याबदी पांगथोकदौरिबा तोंगान स्टेट मरी अमदी यूनियन टेरिटरी अमगी मिखल की बोट मसिंग मे 2 पुन्ना थीगदबनी हाइरि। अरोइबदा बुलेटिन ससिगी हेडलाइंस अमुक मैम थमजरी।
Community Radio na politics ki arum arang thamdana miyam gi achumba khonjal miyam de yauhanna bahot na biyo haina khangabo kendra gi MLA Okram Surya Kumar na phongdokre. State asida lairiba drug users singi rehabilitation center gi janagadaba niyom sing social welfare na ningchina yang sibit rehaina Drug Users Federation of Human Rights Justice na nungnang bafongdorakli. Chhattisgarh ki Teram jungle da security personnel amadi Maoist ki marakta khutoknabada security personnel manga laikhidre kuntra rom na sogapan nangkre security personnel taragani panna thiba khangdri. Laibag asida coronavirus positive oibagi chang leptana hengalakli haukiba pung kunmari da lising marputara humdoi gi mathakta hengatuna haukiba tha tarukta positive case khwaidagi yamna hengatpa numit oire.